ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯁꯤꯁꯨ ꯐꯖꯅ ꯊꯣꯛꯑꯦ ꯂꯥꯞꯅ ꯂꯩꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯄꯨꯛꯅꯤꯡ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯛꯆꯥꯡꯅ ꯃꯤꯔꯝꯗ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯑꯩꯒꯤ ꯏꯔꯤ ꯏꯇꯥ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ ꯌꯨꯝꯗ ꯂꯩꯔꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯦ ꯆꯠꯄ ꯉꯝꯗꯦ ꯃꯤꯅ ꯃꯄꯥꯟꯗ ꯂꯩꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯟꯅꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯨꯗꯛꯇ ꯈꯨꯠꯅ ꯈꯣꯡꯅ ꯌꯧꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯂꯩꯅ ꯇꯨꯝꯕ ꯉꯝꯕ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯦ ꯆꯠꯄꯁꯨ ꯉꯝꯗꯦ ꯌꯥꯝ ꯂꯥꯞꯄꯦ ꯌꯦꯡꯉꯨꯕꯗ ꯃꯅꯤꯄꯨꯔ ꯃꯥꯏꯀꯩ ꯏꯟꯗꯤꯌꯥ ꯃꯥꯏꯀꯩ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯕ ꯂꯥꯝꯕ ꯐꯪꯗꯦ ꯌꯥꯝ ꯊꯤꯅ ꯂꯥꯞꯈ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯦ ꯁꯤꯕ ꯃꯥꯜꯂꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯏꯆꯦ ꯑꯃ ꯂꯩꯇꯦ ꯆꯠꯂꯨꯕ ꯌꯥꯎꯔꯨꯕ ꯉꯝꯗꯦ ꯑꯩ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯩꯅꯦ ꯌꯥꯝ ꯂꯥꯞꯅ ꯂꯩꯔꯦ ꯈꯨꯗꯛꯇ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯦꯃꯦꯔꯥꯗꯐꯧ ꯖꯨꯝ ꯏꯟ ꯇꯧꯁꯜꯂꯒ ꯌꯧꯋꯤ ꯁꯨꯃꯥꯏꯅ ꯌꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯎꯕꯣꯏ ꯅꯤꯡꯉꯦ ꯌꯥꯝ ꯋꯥꯡꯅ ꯌꯦꯡꯊꯔꯛꯄꯗ ꯊꯦꯡꯛ ꯌꯨ ꯔꯣꯍꯤꯠ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯕꯒꯤ ꯑꯔꯣꯏꯕꯗꯣ ꯃꯇꯥꯏꯁꯤ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯨ ꯃꯅꯤꯄꯨꯔꯗꯤ ꯎꯕ ꯐꯪꯗꯦ ꯏꯟꯗꯤꯌꯥꯗꯤ ꯎꯕ ꯐꯪꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯉꯥꯡ ꯇꯨꯝꯕꯒꯤ ꯃꯩ ꯃꯨꯠꯊꯠꯂꯦ ꯑꯗꯨꯅꯅꯦ ꯑꯩꯕꯨꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯁꯨꯝ ꯅꯥꯀꯟꯗ ꯌꯥꯝ ꯇꯥꯞꯅ ꯂꯩꯈ꯭ꯔꯦ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯩꯅꯦ ꯔꯣꯍꯤꯠ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯦꯅꯦ ꯎꯕ ꯐꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯨꯃꯥꯏꯅꯒ ꯖꯨꯝ ꯏꯟ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯃꯩ ꯃꯨꯊꯠꯀꯦ
또 깍스는 또 뭐야 맛은 또 뭐야 될래 distance hello distance ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯗ ꯅꯤꯡꯁꯤꯡꯕꯒꯤꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯅꯦ ꯄꯣꯞ ꯇꯥꯔ ꯇꯨꯝ ꯌꯥꯗꯧꯅꯦ ꯑꯗꯨꯝ ꯍꯣꯔꯦꯟ 3-4 ꯑꯗꯥꯏꯗ ꯅꯦ ꯑꯩꯅ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 6-7 ꯑꯗꯥꯏꯗꯒ ꯉꯥꯏꯍꯥꯛꯀ ꯄꯨꯡ ꯑꯃꯃꯨꯛꯀ ꯇꯨꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯂꯥꯟ ꯇꯧ ꯍꯧꯔꯝꯃꯗ꯭ꯔꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯅꯣꯡꯁꯨ ꯌꯥꯝ ꯇꯥꯒꯟꯕꯅꯤꯅ ꯅꯣꯡ ꯇꯥꯕ ꯃꯔꯛꯇ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯂꯩꯕ ꯃꯐꯤ ꯃꯔꯣꯟꯐꯧ ꯁꯤꯟꯕ ꯉꯝꯗꯒꯩ ꯂꯩꯕ ꯆꯥꯕ ꯊꯛꯄ ꯆꯒꯪ ꯆꯥꯔꯤꯕ ꯑꯗꯒꯤꯗꯤ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏꯗꯤ ꯇꯣꯛꯈ꯭ꯔꯣ ꯆꯥꯕ ꯊꯛꯄ ꯅꯣꯡꯃꯒꯤ ꯖꯤꯕ ꯍꯤꯡꯅꯕ ꯀꯩꯅꯣꯗꯣ ꯑꯗꯨꯐꯥꯎꯕ ꯀꯩꯅꯣ ꯐꯪꯗꯒꯩ ꯂꯩꯕꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯅꯤꯡꯕ ꯀꯩꯅꯣꯗꯨꯅ ꯋꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯂꯤꯅꯦꯕ ꯌꯥꯝꯅ ꯁꯥ ꯉꯥ ꯆꯥꯗꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯅ ꯂꯥꯟ ꯊꯦꯡꯅꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯈꯟꯗꯕ ꯉꯝꯗꯦ ꯑꯗꯒꯤ ꯌꯨꯝꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯂꯨꯍꯣꯡ ꯀꯩꯍꯣꯡ ꯌꯥꯎꯗꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯃꯥꯏꯀꯩ ꯌꯦꯡꯉꯒ ꯎꯕꯁꯨ ꯐꯪꯉꯔꯣꯏꯗꯕꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯔꯣꯝꯗꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ 10:30 ꯇꯥꯔ ꯍꯦꯜꯂꯝꯃꯅꯤ ꯑꯩꯒꯤ ꯌꯥꯝ ꯅꯛꯅꯕ ꯏꯆꯦ ꯑꯃ ꯂꯩꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯌꯥꯝ ꯅꯧꯔꯤ ꯑꯗꯣ ꯑꯩ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯌꯥꯎꯕ ꯌꯦꯡꯕ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯞꯅ ꯂꯩꯕ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥ ꯑꯣꯏꯔꯁꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛꯇꯪꯇ ꯑꯣꯏꯔꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦ UAE ꯅꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯡꯒꯜ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯇꯥꯔꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯉꯥꯡ 2 ꯌꯥꯎꯏ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯂꯥꯛꯑꯝꯃ ꯉꯥꯏꯍꯥꯛ ꯍꯟꯒꯦ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯁꯨ ꯊꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯅꯣꯡ ꯈꯤꯇꯪ ꯇꯥꯕ ꯌꯥꯏ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯀꯩꯗꯧꯔ ꯐꯒꯗꯒꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯝꯇꯗꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯃꯇꯦꯡ ꯄꯥꯡꯕꯅ ꯑꯩꯅ ꯑꯉꯝꯕ ꯄꯩꯁꯥ ꯈꯔ ꯄꯥꯡꯉꯦ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯊꯨꯝꯍꯤ ꯊꯥꯗꯕꯒꯨꯝꯕꯅꯤ ꯀꯌꯥꯝꯇ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦ ꯑꯃꯁꯦ ꯆꯨꯔꯣꯜ ꯂꯣꯜꯂꯛꯑꯦ ꯆꯪꯒꯦ
Good night, ma'am. Yaipare, Manipur.